Manipurda Lok Sabha ge unreserved seat ama hengatnaba RK Ranjanna taksinkhre. Delimitation Kunailon Laisem Lon da ahungba laklagani. Manipur की parliamentary amasung assembly constituency singda delimitation की थौरांग तौरबसी ख्वाइदगी नौबा मिकोक थीबदी युफम ओरेगा तौननबा अमदी मणिपुर लोक सभा की unreserved seat ama hengathanaba union minister of state external affairs amasung education Dr. K Ranjanna union home minister Amit Shah da Cherol ama thaduna taksinkhre. Union home minister Amit Shah da iba Cherol aduda union minister of state Dr. Ranjanna hai pangthok kadoriba delimitation asi phurup kanglup amatagi akaknaba midyang de yenglaga Sangsin ba natabada achan mirai naidana taseng na miyam na yaba mawongda sathagadabani. Delimitation asi manung mapan phawna ubang amba mawongda sathabaga loinana achan mirai naidaba mawongda pumnamak na yanaba phibam amada sathabiyo haina panki. Manipur gi ST reserve constituency ama oriba outer Manipur Lok Sabha constituency gi manungda leiriba assembly constituency nipan asina punsilaga ahenba unreserved Lok Sabha constituency ama semgat pinaba union home minister na pukhatki. Manipur legislative assembly ki Hausik Ladiba upon the Sid Humpu Asi, Humputara, where Puyabagi Pibam Laibana, Sedul Kas, SC, Sedul Tribe, ST Amasung, unreserved Sid Kaiduku Matamda, Achan Mirai Naidanaba, Wafam Tamki. Bomna magasi phongdok pagaloinana kumza lisingani kuntarukta moratorium asi lokthokraba matungda biometric tawbaga loinana Aadhaar link tawraba khwaidagi noba census data da yumpham oiraga delimitation chathabiduna achumba amasung asengba khungthang adu lokhat pinabu wafam phongdokhi asigumba khungthang asina Manipur da hena thong manaba political representation ama laghanbaga loinana achumba democratic oiba khungthang lokhalakba yagani haibagi thajabasu RK Ranjanna phongdokhi. Status gi akhang hai kharana phongdorok bu wafam matung ina lo na yadaba mawongda Manipur da mitop sangsilakiba mayam asin maram orega demography da yamna chawna ahungba laikhre ahungba sin maram orega kumja lisingani kun taruktadi state asigi laisemlon amasung kunailon da yamna chawna ahungba laktuna maitai furupta chaitheng piraba yai. India gi oina delimitation haibasi missing the yumpham orega naune assembly constituency semdok semjin tawbani missing yaudrba mitaina assembly seat masing hena fangani haibagi oithokpa leiraroi missing ka hena yamkhalakle haina pariba tribal singna seat masing hengalakpa yabagi oithokpa lei asigumba mawong mataw asi matam kayagi mamangdagi khundam minaduna lakpa maitai furupta yamna chawba saitheng ama fanglaba yai maramaduna delimitation tawdringaida param chumna mikok thihanba mikok thibada biometric sijanaba mipum khudingmaki Aadhaar card loba amasung delimitation tawdringaida Manipur National Register of Citizens NRC chanahanba chungani haibu wafam singa singakna center da taksil haudragadi missing yamlaktraba mitai di minority taraktuna onthokpa phibam amada leiragani.